Amamba Thabal Mangalda episode 2 Ngasigi episode asida mama adu karamna laikidabano amasung mapa aduna kamdona mangkhibano haibadu mayam khangbigani wari paring asida yawriba Thomasna magi statement asumna pirami ngasina isamak ahingba haibaduni hayengna ka asimaktada lairagani leibakna saba aigi mitam ama kanagumana maida kupliba fise lauthok mahaki ngai haki khangningliba uningliba maram natana atopa maram kaisu leiroi kanaguma kharanadi mahak kanano haidna hangbibasu yai haina khali ngasi aigi aibasida aina khumba ngamdaba pakhum amakak izage ai samak Thomas pakhum asina samamna pumba kokani khali ming asimaktana aigi loiba naidrba chahi kun aibu tengwang bikhi chumi masi aina isada pijaba mingni ai khangi madudi sangsar sida leiriba mipum khudimak masa masagi ta oiba ming amam leigadabani mi amagi masagi identity taktramaksu ming amam leibana chamamnaba thoganribani adubu miyoi kharadi number gi mingauna khangnabasu yaudaba natte adubu number khakna saktak oibadi luna thogi nongma numit ama mafam sidagi khara lapa sahar amagi lambida aihak naitom chalami asum lakpada uniform setpa misak ani khak thingnei makhoi ani amana amada onsinaduna asum nainarami asigi nupa si 767 mandro makhoi ani na palliba number adu tabada aingonda hana phawkhiba akiba ama yawkhi wakalda chingnaba akiba ama phawrakpadagi aihak lerek amada chinchilaga makhoi ani dagi lapna udanaba kanna chelakhi ai number do hojik phawa kawba leitri ningsinglubada aigi wakalda tu chunglaba hangoiraba akiba amaga lonena hawraba miyamgi minok amasung yot ani yekhainabagi hawraba ithil amaga samnaba akiba wakalni maram asina aigi ming asi aina isada khudol tamba oirabasu ningsingliba number asidagidi ngak thokpa ngamjai haina khali aduna aigi ming asana isada khudol tamba oirasu asina number dai fai haina khali ngasi aina iriba che asi kanagumana phangba thoklabadi nolukna aigi khanbi na haijari masi aigi punsigi wari nate aduga ibagi gyan su lejade masi aigi wakhal amasung aigi memory di macet tarba record amani khara amana mari makhong phajana samnaba likphang pareng amagum aduga khara amana mathong maram khangdaba igi angangba machutana thallaba mang amagum mapan naidraba samudra pan sida lepladuna tung hanna aigi lakhiba lambiduda amuk hanna aroibo oine yengki sanglaba chahi kungi khongul mayam ado amatta manadraba I thoklaba khongulgi mamini laita laira amasung awabagi lambida chatkhiba khongulgi mamini aduga nungaitabana marup oiba mirak tindraba amagi mamishu takhi ai hakna kaisum sangda chahi kun khak leiruba oirabasu ahan oiraba nupa haido oire mi amana masagi pokkumatam kana amatana ningsingnade haibiba ama changi aigidi yamna khenare aigi punsidadi aina gyan tarkumatam aduda aigi anawa mapok pangkhak oikhibana mapung phara wakhal amadi hakchang aingonda piki mamang mapokumna aigi haukhra punsi ado ai karimata khanglamte aina gyan tarakpa matamda aihak umang amada fi setboy thuplaga khongna khongkap kafai thangladuna aram khawrangbuga loinena wana lakhi matamdagi ningsingba haurai asum lakpada laibak phavadagi yum ama thengnare changduna aram khorang mukoknaba achapot hangloi mi amana aigi tawdu ubada chananaba kari no piraklaga aigi ming kari kaubugi haina hanglakhi ai khumpham khangkhide adubu mipum khudimak masagi ming amam leigadabani haiba khanglabasu aigi ifamda ningsingbugi pangal thokhidi ikayaduna pakhum piba ngamkhide numit tasilaklabada ai umang adu tapna hipsaki mathangi numita ai sahar amada chatkhi mamingdi ai panjararoge aduga ai siloshin khigadawraba punsi asigi makha taba
ꯋꯥꯔꯤꯁꯨ ꯅꯤꯡꯁꯤꯡꯂꯔꯣꯏꯒꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯦꯜꯂꯕ ꯋꯥꯍꯩ ꯈꯔꯗꯪ ꯏꯖꯔꯝꯒꯦ꯫ ꯑꯩꯍꯥꯛ ꯁꯍꯔ ꯑꯁꯤꯒ ꯆꯥꯎꯈꯠꯂꯕ ꯃꯐꯝ ꯑꯃꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯍꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯍꯥꯛꯇꯣ ꯊꯥꯖꯕ ꯀꯌꯥꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯆꯣꯏꯔꯕ ꯋꯥꯈꯜꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯅꯣꯡꯉꯥꯜꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯑꯩꯍꯥꯛ ꯁꯍꯔꯗ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯅꯤꯡꯕꯅ ꯑꯩꯍꯥꯛ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯪꯂꯣꯝꯗꯒꯤ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯅꯅꯕ ꯇꯧꯈꯤ꯫ ꯑꯩꯅ ꯍꯥꯟꯅꯅ ꯃꯅꯤꯡꯂꯣꯝꯒꯤ ꯊꯣꯡꯒꯤ ꯂꯣꯛ ꯑꯗꯨ ꯑꯩꯅ ꯆꯪꯕ ꯌꯥꯅꯅꯕ ꯁꯤꯟꯗꯨꯅ ꯊꯅꯝꯕꯅꯤ꯫ ꯑꯩꯅ ꯊꯣꯡ ꯇꯝꯅ ꯆꯠꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯔꯛꯄꯒꯤ ꯈꯣꯡꯀꯥꯞ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯄꯒꯤ ꯃꯃꯤ ꯎꯈꯤ꯫ ꯑꯗꯨꯒ ꯃꯝꯂꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ, ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕꯅ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯂꯗꯨꯅ ꯑꯩ ꯃꯥꯕꯨ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯐꯥꯎꯕ ꯐꯖꯅ ꯎꯍꯧꯗꯕ ꯃꯈꯩ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯃꯥꯡꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯐꯥꯎ ꯏꯁꯥ ꯏꯊꯟꯗ ꯆꯤꯡꯅꯖꯩ꯫ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯑꯃꯗꯤ ꯀꯂꯛ ꯈꯝꯃꯟꯕꯅ ꯌꯣꯝꯂꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯏꯖꯠꯀ ꯂꯣꯏꯅꯅ ꯑꯩ ꯈꯨꯗꯛ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯍꯥꯡꯕ ꯌꯥꯅꯅꯕ ꯑꯩꯍꯥꯛꯅ ꯁꯤꯟꯗꯨꯅ ꯊꯅꯝꯕ ꯑꯣꯏꯕꯅ ꯂꯥꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯈꯤ꯫ ꯃꯝꯂꯕ ꯀꯥ ꯑꯗꯨꯗ ꯑꯩꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯝꯕꯅ ꯎꯗꯕꯗꯒꯤ ꯑꯩ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠꯅ ꯃꯥꯕ ꯍꯧꯈꯤ꯫ ꯄꯨꯝꯆꯥꯏ ꯆꯈꯥꯏꯈꯤ ꯐꯃꯨꯡꯗꯣ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯗꯦ꯫ ꯑꯩꯅ ꯈꯜꯂꯤ, ꯃꯈꯥꯗ ꯃꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯈꯥꯒꯤ ꯍꯣꯜꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯣꯏꯔꯅꯤ꯫ ꯑꯩꯅ ꯑꯃꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯎꯗꯕꯗꯒꯤ ꯊꯣꯛꯐꯝ ꯈꯪꯗꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯐꯝ ꯊꯤꯔꯛꯈꯤ꯫ ꯑꯩꯅ ꯃꯥꯏ ꯂꯩꯗꯨꯅ ꯊꯣꯔꯛꯄꯗ ꯃꯥꯅ ꯀꯤꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯊꯦꯡꯅꯈꯤ꯫ ꯑꯁꯥꯎꯕꯅ ꯏ ꯊꯤꯠꯂꯕ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯈꯨꯔꯤ ꯃꯦꯠꯈꯤ꯫ ꯃꯍꯥꯛ ꯁꯣꯔ ꯐꯨꯜꯂꯗꯨꯅ ꯋꯥꯅ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯂꯥꯎꯈꯤ꯫ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯑꯩꯒꯤ ꯄꯦꯟꯗ꯭ꯔꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯄꯨꯂꯞ ꯐꯨꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗꯕ ꯃꯈꯩ ꯃꯈꯨꯔꯤ ꯃꯦꯠꯇꯨꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯃꯪꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩ ꯀꯌꯥ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯒꯨꯝ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯝꯕ ꯑꯣꯏꯈꯤ꯫ ꯅꯣꯡꯂꯤꯛꯅ ꯑꯩꯒꯤ ꯊꯣꯡꯅꯥꯎꯗ ꯌꯩꯕꯒꯤ ꯃꯈꯣꯜ ꯊꯣꯛꯍꯟꯕꯁꯨ ꯇꯥꯈꯤꯗꯦ꯫ ꯎꯆꯦꯛꯁꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯩꯒꯤ ꯏꯐꯝꯗ ꯂꯦꯞꯈꯤ꯫ ꯃꯪꯂꯥꯟ ꯑꯃꯁꯨ ꯑꯩꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯦꯞꯈꯤ꯫ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯃꯤꯔꯛꯇ ꯑꯉꯧꯕ ꯃꯉꯥꯜ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯈꯤ꯫ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯍꯥꯠꯈ꯭ꯔꯕ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯃꯥꯏꯊꯣꯡꯗꯨꯗ ꯑꯁꯤꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯧꯈꯣꯔꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯨꯠꯀꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯎꯔꯕ ꯃꯃꯤꯠ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯆꯞ ꯌꯨꯡꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯋꯥꯔꯧꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯁꯛꯐꯝ ꯑꯗꯨꯗ ꯑꯩꯅ ꯈꯪꯕꯗꯒꯤ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯐꯝ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯃꯃꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯩꯍꯥꯛ ꯇꯞꯅ ꯇꯞꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯡ ꯍꯟꯈꯤ꯫ ꯃꯤꯀꯨꯞꯇꯨꯒꯤ ꯑꯀꯤꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯎꯔꯤ꯫ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯈꯤꯗꯦ꯫ ꯑꯩ
ꯍꯧꯖꯤꯛꯇꯤ ꯇꯞꯊꯔꯦ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯏꯐꯝꯗ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯔꯛꯐꯝꯗ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯑꯃꯝꯕ ꯑꯗꯨꯗ ꯆꯤꯡꯅ꯫ ꯍꯣꯏ, ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯖꯔꯦ, ꯀꯟꯇ꯭ꯔꯣꯜ ꯑꯣꯐ ꯃꯥꯏ ꯁꯣꯜ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯃꯆꯥꯛꯇꯤ ꯅꯠꯇꯦ꯫ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯅꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤꯗꯤ ꯅꯠꯇꯦ꯫ ꯃꯔꯥꯜ ꯂꯩꯕ ꯑꯩꯅ ꯏꯁꯥꯒꯤ ꯄꯅꯤꯁꯃꯦꯟ ꯃꯇꯝ ꯂꯦꯞꯆꯕꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯇꯔꯝ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯟꯇꯤ ꯑꯣꯏꯕꯗꯤ ꯐꯪꯍꯟꯈꯤꯗ꯭ꯔꯦ꯫